ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10ꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯔꯨꯏꯗ ꯄꯥꯡꯊꯣꯛꯈꯤꯕ 5ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯁꯤꯔꯨꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ 2025ꯒꯤ ꯄꯥꯎ ꯀꯚꯔꯦꯖ ꯇꯧꯕ ꯆꯠꯈꯤꯕ ꯄꯥꯎꯃꯤꯁꯤꯡ ꯄꯨꯕ MSTꯒꯤ ꯕꯁꯄꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃ ꯑꯣꯏꯔꯤꯕ ꯃꯍꯥꯔ ꯔꯦꯖꯤꯃꯦꯟꯠꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯒ꯭ꯋꯥꯜꯇꯥꯕꯤꯗ ꯈꯥꯝꯂꯕ ꯃꯇꯨꯡ ꯑꯊꯤꯡꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯕꯁꯇ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯊꯥꯔꯤꯕ ꯑꯗꯨ ꯅꯝꯗꯨꯅ ꯃꯨꯊꯠꯍꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯏꯟꯗꯤꯌꯟ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ IJUꯅ ꯀꯟꯗꯦꯝ ꯇꯧꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯟ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯕ ꯇꯥꯃꯤꯜ ꯅꯥꯗꯨ ꯑꯣꯜ ꯃꯦꯗꯤꯌꯥ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ B. ꯁꯤꯕꯀꯨꯃꯥꯔꯅ ꯑꯝꯖꯨꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 10ꯗ ꯍꯧꯗꯣꯛꯈꯤꯕ 5ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯁꯤꯔꯨꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ 2025ꯒꯤ ꯄꯥꯎ ꯀꯚꯔꯦꯖ ꯇꯧꯕ ꯆꯠꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯃꯤꯁꯤꯡ ꯄꯨꯕ MSTꯒꯤ ꯒꯥꯔꯤꯗ ꯒ꯭ꯋꯥꯜꯇꯥꯕꯤ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯕ 4ꯁꯨꯕ ꯃꯍꯥꯔ ꯔꯦꯖꯤꯃꯦꯟꯠꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯈꯥꯝꯂꯒ ꯑꯊꯤꯡꯕ ꯄꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯊꯥꯔꯤꯕ ꯑꯗꯨ ꯅꯝꯗꯨꯅ ꯃꯨꯊꯠꯍꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯄꯥꯎꯃꯤ ꯈꯨꯟꯅꯥꯏꯕꯨ ꯅꯝꯊꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯐ꯭रीडम ꯑꯣꯐ ꯄ꯭रेस ꯑꯃꯗꯤ ꯃꯦꯗꯤꯌꯥꯕꯨ ꯁꯤꯡꯅꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯄ꯭रेसꯀꯤ ꯅꯤꯡꯇꯝꯕꯗ ꯑꯦꯁꯣꯜꯠ ꯇꯧꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯒꯗꯕꯅꯤ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯕꯨꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯤꯒꯠꯅꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯔꯥꯝꯅ ꯑꯣꯛꯏ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫